hojik phangba pawa mana jawon lan mi chinau singna kuki singi kem ama thupchan gare hairi aduga hojik amuka muk kuki nation organization gi mage de gi thoklakpa information leak ama oire adu taminar si koi chinau mayam Makha tarakpa update da Kuki National Organization na thorokpa notice amatang translation amatang miyam da siya tawzage hauzik Burma da lan kanna songnariba maramna kanaguba miyoy amatan aikhoigi lan migi mingsa thinaba amadi asokapan asi ana yauriba singa sigi maram mingleiphamna singba amata social media da thagatanaba amadi hairiba singa si toroglabadi serak pigani haibu wafam sing Kuki National Organization na Kuki sing warning tawduna khangalakle Ingtam jawon lan mi ichinau singna thamaiba posima ichinau myam taminarsi yamna pukning nungsiba amadi yamna thamoi da pen da kaya ama phongduga thamaiba pose tabada thamoi se aduki matik puba ngamde aduga ngara yekna bana tuba matamda ekhoi myam gi thamoi da chaiba maichak se kogan bangami ba ekhoi gi ningtam yawon lan mi ibung yupa singna thamaiba pose tabada thamoi singse kana matana puba ngamoyaba wakhan se ai khanjai ado pause Tamina si asi pose ibung yupa singbu matam khudimakta ireicha khudimakna ikai khumnaba uchari loina na matam khudimakta ibung yupa singi angamba khajiktang oisu ekoina ibung yupa singi awana bada khoi saru ya jage wafam je si thamjage adu pause tamina si chinau mayam Makha tana ningtam yawon lanmigi post tagi yamna maru oiba amasung yamna nungaitaba wafam khara thamlakle irang asi mayam loina tanaramani adubu Aikhoigi asokapan asi ana yawi haiba taramani aduga film lila tawraga harauriba phongdokpiriba aikhoigi ni haibada kanamata leitrabara manipurda haina ningtam yawon lanmigi post gi yamna nungaitaba loinena thamlakle Chinau mayam ngarang nongmei kapna kiba Kangjong district ki kabo tampakta numidang wairang pung 3 makhai adwaida jet plane paiba ui aduta natana ahubo makhon kya masu tai hai asigi pause tamina si kari tawduri bano akhoi alert matam khudimakta leigadabani aduga ngarang akhoi ibung yupa singna lan phamda lan mayok nari base haujiksu kuki narco terrorist illegal immigrant singna landaba leptri aduna ibung yupa singi tamakta ngamkhai ngai ba ibung yupa singi tamakta maira amam thalaga ekhoi myamna jaipho thaujal nimina si adu pause tamina si ekhoi aduki matik alert leisi chinau mayam mikupna hom singna leisi pause tamina si Garang nungmay kamna khiba Kamjong district kabo tampaki tainaba mafam kharada numidang warang pung 3 makhairom tabada jet fighter paiba okhiba galoinana ahawba makhol manga taruklom tanakhi haina anakpada leiba khunja singdagi phongdoknarakle Kuki nupi ama nataba saja chatpadagi phare haire kuki noi myam tarabo uyok singda kuki nipa nupi nataba saja chatlambadagi BSF na mit nabadagi complain tawbadagi kuki nupi ama di phahawre atai di chen gare ai adudi kuki nipa nupi ta natana moi mapa mapu haktaktagi mogi lamcha saja ludaba adugumba tukatchaba mapa masak khangdaba se kuki singi hauna lamchani adubu BSF changakpa singduna mamit naba aikhoigi leiriba jati amatana adugumba lamchat naidaba thabak tawwanina kuki singna duty tariba kuki nipa nupi singna nattaba saja chatpado ubada BSF singjidi mamit naraba jani tukatchagraba wafamni ko adudi taminarasi kuki noi napa nupi sajat lichato mafam marang khangdana koichat chatpado mi medium nanare hairi BSF kanguna yengningdra mare sing post ta kuki volunteer nupa nupi gi wathok thokle BSF ka mukna khiba matung uyok sing post ta kuki nupa nupi pulap khun ngak pa yawringai da ahing nungthil animakta nupa nupi laiminai kuki nupa volunteer singa nupi singa singi mongsong da toina nupa nupi gi natabule chat padagi mafam adu da posting tominaba duty tawre hare natabule chat pada yawruba cycle dagi ki leisabi amadi mayam sangdana phahawre victim oihawre tai di sena khre Chandel gi pawa muktarasi watly kuki noi Magai langni noi thuraki dori base khusi thina sirakhini noi watly Chandel da kuki militants phaba lakpa police ka kuki singa irang thokna gare hairi adugi pawsi muktarasi noi di magai degi yamna nungai ba paw tari ne Chandel da ngarang police na kuki militants sing phaba lakpada irang thokre hare ngarang zonta army na KNB hat khibadu tanatana NACN IM da muk Kuki KNB singna usit thawoidana kaihorubadagi KNB 15 ngapong khawda yomaga thabi gare hai adugi pause su tarasi ko ngasi KNAB ga NACN IM gi kapnabada KNAB gi asiba haksang taraga manga phangba ngamkhre masing hengatpa yana leiri aduga nagagi di asiana amata yahodre hairi aduga amuk Kuki singi leak information ama taminarasi KNB singbu isona kanbiba oisan waina kuki singna huji khuramba haury khusi thina sijala aba kuki se ngapong khaw hapa ga putharak pase masing je thingam dabadagi di
hauji kukisingna moina hainariba leak information se taminarasi JSM no share tawragli translation adudi hauji border side ta kanumong da thengnari junta army sing yeknaba lanmi singa pulle makoina haibagi matungina hauji Indian army na kari tawba ngamgani Indian army lak la aso ngayok nagani hairi kene bising kanbina ba support tawbina ba lakpani leitabadagi air support kauribane kene bising bu isona ngakpi bu oirasano amen haina kukising na share tawnarakpagi leak information ama adu kukisingi pawamu tarasi ko kukising se loire maigei mari dagi dasa ta baido handaki matang se oidori ba kaino ado uyok chingda Imphal East ki sana sabi thamna pokpi uyok chingda kukising na cross dung jalubado adu cross to lawtho khare hairi taunu cross hai base karina mafam khangna season Christian dharma da labor cross se aduki matik mamal yamlaba mayamna ikai khumna na chaliba yamna respect tawna chaliba adugumba cross ni aduna noina hekta season ni mafam da mafam marang khangna puraga hekta season aganu lai di maina khuramgadabani adubu ikai khumna ba utgadabani noina jungni mafam da hekta jungdoina te Christian dharma da labor ichana amatana kuki noina chaliba lecha saja chate kuki singna Christian dharma gi mingchat se manghan ge na khanganu respect to botamu cross to karino kadai de season ani ai do khangna season no ado pause tarase ko Falis district ki thamna pokpi amasung yangang pokpi gi uyok singda kukising na cross yung silambagi wathok chief minister gi knowledge yorok padagi security na kukising da namduna phuktok laga lokthokhan kre hairi uyok singda central forcing license karba matung kukising na cross yung silamba thodok ki matang da yangang pokpi sana sabi thamna pokpi amasung sabung ko khunau gi khunja singna local MLA su oiriba lamlai kendra gi KSC bomsa ga unaduna MLA asina chief minister da paudam laba matung kukising na yung silamba cross ase ngarang numidang waram security na namduna phuktohan kibani hairi Myanmar aduga hojik ta phangba pauna ngarang kuki myam ama sibado pendabadagi ngasi amuk kuki mapana masu thabi ghare hairi kulenda yon lanmi ichinaw mayamna kuki gi kem ama thupchan ghare adu khulai mapana masu recover tawre hairi watly kuki noi dasa se manam ni tarakhi doi se noi sibam khangdana sigadaba matam se hojik noi gi yawra bani noina tawjaruba pap mayam do पाप की चफू दो थल्लबदे पाप तो हाफम लेतबनिना होजिग अदु काइबा तारे दो अदुना नोई लोइसनबगी मतमसे नसाना तौजरुबगी महै नोई चाबा हौदुरबनी होजि अदु पावसे तारसे को हौजिक फंगबा पाव अमना यो लानमी अमदी अखनबा एलायंस टीम ना KNAB की गेम अमा थुपसिन ख्रे हाइरी अदुगा KNAB की मियोय मापन हात खिबग लोइनना खुलाय मापन अमदी अतै पोलम कया रिकवर तौबंगम ख्रे हाइरी नकल कुकी नार्को टेररिस्ट अमसु कुलेंदा मसा मथंदा चचा घरे हाइरे कुकी परेंग गभों खाउदा बोम नबु थमजलकपने नंगै मरु कया नबु सिजलकपने असि तौरपसिगा जोंता आर्मी नबु ओसलकपने अदुइदुगा मादी मसा मथोमदा नंगै मरु साबा ngamjaroi बोम तोप साबा ngamjaroi हाइना मसा मथोमदा ड्यूटी ताभमदगी कुलेंगी लंबीदो चतखरे हाइरिए दुगी पावसे तारसिको नोइने सिरिबसे परेंग नि नोइदी पाप तो मपुम फारा अबनिना अदुदगी महैदो मथंग सम साबा हौरेको तारसिको कल अमरमदा ड्यूटी तौरगा लैबा कुकी टेररिस्ट अमा तुमखिबदगी हौगलखिद्रे हाइरी पारी इमोम चैनल सिबु येंबिरिबा मयाम पुनो पुई काय खुमनजरी इचनाव मयाम यामना अरुबा पोस्ट अमा इचना मयाम येंजनमिनसी अदुगा खंजनमिनसी असि पोस्ट याना तामिनर rebel group amadi KNAB anigi kamjong district ka loinaba Indo Myanmar border da nomai kapna bada KNAB taragamathoi gi asi bhakchang phangkhre thodok aduda thiba khangdriba KNAB gi mangkhiba Kader Singh thibagi thabak sathari ngarang gi thodok aduda sikhiba KNAB gi Kader Singh adu ayamana Surachandpur amadi Kangpokpi dagi ngaktani masak khanglaba KNAB gi Kader dead body sing gi manungda ahanbada Shetnyo Kongsai Tigang Pai Surachandpur Ani Subada Letkosai Om Subada Paukha Mount Yaure Atai dead body sing masak khangdong na bahonari panba yabadi ngarangi thodok aduda Belly Base Rebel Group singna KNAB dagi kulai taraga mari lokhat pangamkhre Belly Base Rebel Group tasu minor injury oiba makoi ahum mari yauri haina phongdok na ba laikhre Myanmar KNAB da Manipur dagi kukising yopsiliba asi KLAT gi kuthang dagini KLAT ga KNAB ga yamna nakna chaminari Manipur manungdana KNAB singasi KLAT gi member saraga thabak tauri Sinai designated camp ta masing yamlaba KNAB gi Kader Singh KLAT saraga lairi KNAB gi sangjapam KLAT na Manipur da piri video asida utliba anawba Kader asigi training program
Taijang Sinai Kem Kini Manipur KNAB gi mapang kangkhalanaba amadi Kuki chaba mafam loina yaunanaba haiduna Songthu tribe subclan of Aimon march to Kuki Thadau speaking people mamingda KNAB operate tawba hawi KNAB Manipur da key player active oina thabak tawriba tribe sing maming oina ahanbada Goite anisubada Tauthang ahom sobada Haulai Mari subada Dimngel Manga subada Tuboy amadi Taruk subada Dangal asina chingbani Manipur da KNAB leader Goite tribe amana luchingli Maitai Kuki landa nauna semkiba KLAT Tauthang asigi kedar masing yamde maramaduna strength hengatlakpa KNAB asiga punna chaminabani Manipur da KNAB singasi KLAT Kuki village volunteer oina Lairaga Myanmar da KNAB oina work tawbani Sinai designated kemasi KNAB KLAT na pura control tawraga lairi kukising gi magi tribe singi rebel group amamam loina laire mathatta palliba tribe taruk asigi rebel group KNAB KLAT na oire wafam asi ngasi phawba India government state government intelligence agency amadi atopa community singna khangdary yamna section na khangdanaba honai hairiba KNAB KLAT asi hawjik kangpokpi Tamenglong Tinopal amadi Churachandpurda masing yamlaba kajers leire Ningsing Bayabadi Manipur da KNAB cater samamuk training tawba loiraga changsen kre haiba intelligence report adu state DGP security advisor phawbana hairuraga matik chaba evidence laite haina amuk singdokhibani Myanmar dagi train tawraba KNAB November December 3 2024 dagi Manipur da operate phajana tawba haure NSNU dasu Manipur dagi Kuki marfu dagi nasama phawba yauri hairiba Kuki NSNU ase Manipur gi naga Kuki tainaba khul singda wak tawri si singsan Kuki na Manipur dadi Kuki NSNU da recruit tawduna thabak tawhanbagi mamangda NSN IM ga yamna kanna launa khiba laikhre haiba wafam hongdokli makha Khungakpa ichinaw singi tamakta amadi ekhoigi eti ichinaw ima lebak kanbagi tamakta thoiba ningtam zawon lan mi ibung yupa singi ne haina ekhoi mayam ireisa khodimakna maira amam tangkatlaga ibung yupa ima lebak kanbagi tamak thukleiba mayam ge yaifa thaujal ni minasi aduga hojik ibung yupa mayam na lanphamda lan mayok naraga yekna babu tuhalli base ekhoi mayam ge tamaktani aduna ekhoi mayam na so ibung yupa singi thamaiba post to tabada thamoi sadigi mati kairam ngani mayam chingjanbu thamoi se kyamu yamna puba ngamde adugumba poset uba matamda ibung yupa singna awawa mayok na riba mayam side ekhoi mayam na su angam angamba khajik tang saruk yaminasi hanadagi su asum saruk yari adubu haujik se khajik khak watpagi mami ma uba se yamna thamoida nungaitaba ma khak phawba damaina tawri ado mayam su loina wanari subam nabam su khangde senpham thokpham su leitabni na wari mateng di loina pangningi ni mateng pangning daba kana su leite ibung yupa singi ne angamba lupa tara kun lupa sam to isu mateng loina pangningi badi lupa lising ama pangapa lupa lising ani pangapa lising manga tara pangapa lising jangai bhawna pangpa leikhrabani adumaina ngasi ibung yupa singi maphamda chatlaga red zone da chatlaga awa anada khajik tang osu saruk ya ba akoina changjaba ngamjari ba se mayamgi mateng dagi ni mayamgi support dagi ni hojik chiriba tanja sida mayamna su angama mateng khajik tang pangjanbira kho ibung yupa singda angama mateng khajik tang pangminasi handak kharani sida ibung yupa singda angama mateng khajik tang pangjagi na khanjari ado hojik mateng pangbira pa miyo amani su pokchen chawba ichin raw singi ming lauthokadaba khara leire asi ai nongnini siga lauthokjarake mayamna su hairiba number sida ibung yupa singi ni aina angama mateng khajik tang pangbiu asi hairaga ngasi gidi video se matang siga loisanjarage video siga soiran yaukhiba kya lerega so ngakpi gani aduga aroi bada paw mateng amtang hapcharam ge chinaw mem ima leibak na yai phare kanglei pak na yai phare asi hairaga kaino haideba hojik lanje adugi matik kalli ngarang nomai kapna khiba mafam singdo su kabo tampak lomda hojik jet plane pai haiba sungma wari myam su tari ko mayam section minasi Sing posta Kuki volunteer nupa nupi gi wathok thokle BSF ka mukna khiba matung uyok sing posta Kuki nupa nupi pulap khun ngak pa yawringai da ahing nungthil animakta nupa nupi laiminai Kuki nupa volunteer singa nupi singa singi mongsong da toina nupa nupi gi natabale chat padagi mafamadu da posting tawminaba CRPF na Kuki leader khara da report tawrak padagi haujikti posting mafamda Kuki nupa nupi masing yamna hantana duty tawre hare natabale chat pada yawruba cycle dagi ki leisabi amadi mayam sangdana phahawre
victim oihore atai di senakre yamna ngaglebadi natable chatpa nipa nupi sing adu paisa piraga tawbusu nate boyfriend girlfriend su amata nate yamna close oina khangnabasu amata nate sumna sum duty tawminabada yu thangminaba jagoi saminaba loraga pair mo songda sangaga chathakiba ngaktani haina iduning thawna kukising information am share tawragli JSM no share tawragli translation adu hauji border side ta kanumong da hengatlakpa junta army sing yeknabalan mi sing pulle makoina haibagi matungina hauji Indian army na kari tawba ngamgani Indian army lak la aso ngayok nagani hairi KNB sing kanbina ba support tawbina ba lakpani leitabadagi air support kauribane KNB sing bu Ishwar ngakpi bu oirasano amen haina kukising na share tawnarakpagi leak information am thang video dam unerasi chinaw mayam kanglei pakna yai phare ido pakhang mana yai phare ekhoi ima leba kanbagi tamak thokbi reba ibung ipa mayam punamak na yai phare